India's missiles ngakthokpa ngamnaba Pakistan China gi HQ-9 deploy tawkre. Kariguma lan tholak-tuna India's fighter jet Rafale amadi matik mayai leiraba missiles gi attack dagi ngakthokpa ngamnaba Pakistan China dagi laikiba HQ-9 air defense system deploy tawba hokre haibri adubu India da leiriba Russia dagi laikiba air defense system H-400 na China gi HQ-9 dagi hena mapang kanba hele. HQ-9 na target tara khak thugaiba ngami aduga H-400 na amukta da yeknaba singi target kuntraga taruk lom kapthaba ngami China gi HQ-8 lan gidamak test tawdri adubu H-400 ti lan gidamak maipang na test tawkrabani haina su report asina makhatari. Kuki Itlf ka ITLF ka wakhal manadre me ahumda shutdown lauthokre. Manipur gi irang chayani mapung farakpagi ningsing thorom pangthokpada Kuki singiluf oiriba Indigenous Tribal Leaders Forum ITLF ka Kuki Itlf ani Zomi Student Federation ZSF amasung Kuki Student Organization KSO gi marakta wakhalon khena bagi mami tare. Numit asida ITLF na shutdown lauthokloi haina hana lauthokiba laikhrabasu Kuki Itlf ani nadi numit asida Kuki sing tab mafam singda mahailoi sangsing amasung laloniti ki mafam sing thingba yauna shutdown lauthokre. Kuki Itlf ani gi apunba cherol amana hai handak pangthokadawriba thoram asi anirak suba ningsing thoramni amadi numit asi yamna ingna chikna pangthoksi me ahum asi Manipur da irang thokibagi chayani mapung farakpa numini amadi numit asi langdana ingna chikna pangthokna bagidamang mahailoi sangsing amasung laloniti ki mafam sing thonglolaga pangthoksi haina Itlf ani asina apil tawki. Me ahumda pangthokadawriba thoram asida yumsingda amuba machugi firal chingkhatpinaba Itlf ani asina apil tawkibaga loinana numit asida athobasingi khubam amasung Churachandpur district headquarter da laiba wall of remembrance da mass prayer pangthok pinaba hairi nakala da me ahum asibu Indigenous Tribal Leaders Forum ITLF na separation day haina thorom pangthokadawriba amadi numit asida day of reflection and remembrance haina pangthoktuna irang asida laikhidraba Kuki singi mafamda ikai khumnaba utkadawri ITLF na phongdokhibagi matung ina numit asida miyamna laisongi thoram victim sing amasung makoigi imung manungbu pukning thogatpa amasung tribal luchingba singna wa ngangnabagi pangthokani. Churachandpur district headquarters ta lairiba wall of remembrance ta pangthokadawriba thoram asida miyam mapung fana saruk yaba ngamnabagidamag numit asi shutdown na chingba lauthokloi haina ITLF na phongdokhiba laikhibani. Amaramda Manipur gi tampaki mafam sing dasu ningsing thoram sing pangthoknaba sem sari numit asida coordinating committee on Manipur integrity ko komina miyam gi oiba achoba mifam ama Imphal gi Khuman Lampak main stadium da pangthoktuna Manipur gi tungi oirakpa yaba fibam khananinagadawri. Federation of Civil Society Organization folks nasu numit asibu Day of Remembrance and Solidarity haina bridging device for shared future haiba Team da Imphal East ki manung chanma yumnam khunau da thoram pangthoknaba sem saribani chayani mapung faraglaba irang sigi manung da Manipur da mioi chani yangkhai hena laikhudre mioi kunthra hena mafam khangdana lairi yum lising kaya tungkre khun kaya ut amasung iful on kre mioi lising kaya na irang na maram oiraga mayum makai thadoktuna mafam kaya da ranjenaraga government na saba sangsing relief camp sing amadi khangna chanaba sing yum sing da tangduna lairibani irang asigi matung tarakpada Manipur gi chief minister oiramba N Biren chahi sigi February 9 da fam thadokhibadagi February 12 dagi hoduna hojik Manipur da president rule thamkibaga loinana Manipur Legislative Assembly asi suspended animation na thamlibani irang asi waroishin puragnabagi damak center na lawkhalakpa khongthang da Kuki amasung Maitai Civil Society Organization singi marakta ahanba tangkaki wari sanakraba matung anisuba tangkaki wari sananaba tharang tawri hajarabasu chapchaba numit ama lepthokpa laitribani. Pakistan gi teng thugainaba Swedish company HAAB na India da 84 anti-arm weapon pirakre. Ukraine gi landa Russia gi matik mayai leiraba teng ching da saba achawa makhal gi bunker amadi Casper na chingba Ukraine gi lan mising na kapkhai duna Pakistan na amangata thogan bangam khiba khulai 84 anti-arm weapon Swedish company SSAAB na India da yeknaba Pakistan gi teng sing thugaina ba pirakre hairi 84 anti-arm weapon asina India gi military gi mapangol amuk hena kangkhat halagani 84 anti-arm hariba khulai asi meter chahung gi manung da laiba yeknaba gi target sing single shot amada pumtum tumna thugaiba ngami Sweden gi company na saba 84 anti-arm 45 position amadi low flying helicopter sing kapthaba ngamba makhal gi khulai ni khulai asi America Australia Ukraine Germany amadi France gi lanmi sing na namna sijinai. The New York Times ki report amagi matung ina India gi Prime Minister Narendra Modi na Pakistan gi mathakda akanba action lawkhatlagani haibagi information malem gi laiba kaya gi luchingba sing da pikre hana phongdoragli panba yabadi Jammu and Kashmir gi Pahalgam da terrorist sing landa duna lamkoiba lakpa micham kunga taruk lom hatkhiba do Pakistan gi army chief
Asim Munirna terroristsingda tawhankhibani hainasu expertsingna phongdoknarakre loinana malemgi leibak kayana Indiada sawgolakre haidi Indiana sirakhiba maralsing Pakistan military na Lwkhidre Pahalgam attack ki matangda umkhotnaba wangkhatkre Tourist na yamba oina miyoi kunga taru hatkhiba Pahalgam attack adu Pakistan military ga mari leinai haina India na sirakhiba maralsing adu Pakistan ki military na ngarang Lwkhidre Garrison City Rawalpindi da Paugi mifam amada wangangbada Inter Services Public Relation ISPR gi makok Lieutenant General Ahmad Sharif Chaudhry na Pakistan da Balochistan da terrorism sponsor tawbagi India bu maral sikhi leibani na amaga sathina maral sinarakibasing aduna hena pak chawba mayoknaba amagi mawongda nungnangba hengat handuna India amasung Pakistan gi marakta yengthinaba adu hena lusinhankre April 15 da Jola manakta Abdul Masjid Pakhiba adu Chaudhry na phongdokhi amasung Pakistan da terrorist activity sing pangthoknaba India da mahakpu training tawkhibani haiki Majita gi drone ama IED ama amasung lupa 15,000 rom authorities na recover tawkhiba adu India gi covert operation gi pramani haina Chaudhry na haiki Pakistan gi leimai da India na terrorist network sing kan na sawgali haina Pahalgam attack adu da Pakistan gi khut yawi haiba India gi wafam madu chumi haina bu praman piu haina New Delhi da singnar adu na mahana maral sikhi numitarani hokre India na supnagi evidence machet ama fawba piba ngamdre haina Mangna makata ki miyam mamangda phongna evidence pi de Pahalgam attack adu sinabani haina Pakistan da India na maral sikhi Madugi paukhumda India na 1960 Indus Water Treaty ki suspension adu lauthoki amasung archery amasung Wagha border sing thingjin ki amasung Islamabad thagi makoi gi defense attest sing kausin ki India na treaty suspension tawa Indian flight sing da makoi gi airspace thingjin ba adu Pakistan na Lwkhidre amasung makoi gi water rights pi da bahaibasi Langi thabak ama oigani haina warning tauki India Pakistan diplomacy da atang mamai pakpa ama oiriba Indus Water Treaty adu haukiba lan kaya da handaki asumna thingjin khide isingi treaty adu suspend tawdna Indus River system da tangjariba Pakistan ki damak yamna sathiba falsing mayoknai water treaty adu India na suspend tawkhibadagi hauzik Pakistan ki tural sing pungkang kangkre Kharif crop amasung Rabi crop fail oigadawri Pakistan ki lawmi simi hauzik ta sengnama awaba tare kanglaipa punba kholau ge update gi daukacharake yumsa roll PMAY 15 days matam sangdoklei 15 May 2025 fau panchayat jaga da leiba sing self survey tawjaduna haphoba yai yum leitaba sing amadi saning basing